ꯌꯦꯟ ꯑꯌꯥꯏꯕ ꯊꯣꯡꯕꯅꯤ 2,000 ꯃꯌꯥꯝꯗꯨꯅ ꯀꯩꯝ ꯀꯥꯏꯗꯦ ꯈꯜꯂꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯅ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯇꯧꯕꯤꯅꯦꯕ ꯑꯗꯨꯅ ꯆꯥꯕꯤꯕꯗꯤ ꯃꯥꯡꯗꯣꯏꯅꯤꯗ ꯑꯗꯣ ꯊꯥꯏ ꯁꯨꯞ ꯊꯥꯏ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯁꯤꯡꯒ ꯃꯣꯔꯣꯛꯀ ꯌꯦꯟꯒ ꯌꯥꯍꯜꯂꯁꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏꯁꯦ ꯑꯗꯨꯗꯒꯤ ꯉꯥꯗꯣ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦ ꯄꯨꯟꯁꯤꯒꯤ ꯆꯥꯗ꯭ꯔꯤꯕ ꯉꯥꯛꯇꯅꯦꯅ ꯈꯔ ꯈꯔ ꯂꯣꯏ ꯂꯧꯔꯦꯀꯣ ꯄꯨꯟꯁꯤ ꯆꯥꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯃꯃꯤꯡ ꯃꯌꯥꯝꯗꯨꯅ ꯉꯁꯥꯏ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤꯀꯣ ꯆꯥꯕꯗꯤ ꯑꯗꯨꯃꯅꯤ ꯌꯥꯎꯔꯁꯨꯀꯣ ꯑꯗꯨꯅ ꯎꯁꯜꯂꯒ ꯈꯪꯗꯦ ꯃꯥ ꯊꯣꯛꯄ ꯆꯥꯅꯤꯡ ꯆꯥꯅꯔꯣ ꯁꯦ ꯅꯪ ꯍꯥꯎꯏꯅꯦ ꯁꯨꯞꯁꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯄꯨꯟꯁꯤꯒꯤ ꯆꯥꯗꯕ ꯉꯥꯛꯇꯅꯤꯀꯣ ꯆꯥꯏꯁꯦ ꯀꯩꯅꯣ